Myanmar ki lo kaina changshillakhiba illegal immigrant lishing aniga samri marifu masha gi maram da amuk halhankhinaba shem shaba loire haina Manipur leingak na Union Home Ministry da report am lankhatkhre. Manipur Police ki Inspector General amadi Intelligence Narcotics Affairs and Borders na khomgalakiba report adugi matungina illegal immigrant sing asi housing Technopal Sandel Sursanpur Ferzol amadi Kamjong da sangjafam loduna leide. Manipur ki Home Department na shiyo hawkiba sahi kharagi mamangdagi verification drive kya sataduna illegal immigrant sing masha khangdokibani. Masida nupi amadi angang kaya amshu yauri report asina hai Myanmar dagi lo kaina sanglakhiba illegal immigrant lishing amaga sha Manipur taretlom Technopal district ki tongan ba mafam tara humdoi da leide. Lishing amaga sha amaga humfudra mangana Sandel district ki tongan ba mafam tara da leide. Sursanpur ki tongan ba mafam taruk ta leiramba illegal immigrant sama yankai mari gi manungda anidi COVID license maram oiraga leikidre aduga miyoi marina Kamjong district ki tongan ba mafam anidagi drug ka konana fakibani hari. Sursanpur district ta leiramba illegal immigrant sama yankai mari adugi manungda kulhumdoi identify tawbungamle aduga lemhoriba sing aduna foreigner act ki makhada fagatkibani. Central government gi pautang matung ina Manipur leingak na immigrants sing asigi damak temporary identity card sing saduna paihali Myanmar da hojik leiriba irang asi loisinduna mahuksa gi fibam da hanjilak labatungda illegal immigrants sing asi Myanmar da halan kragani haina su report aduna palli hari.